ꯃꯌꯥꯝ ꯉꯁꯤꯁꯤꯅ 2026ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯔꯥꯁꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦꯖꯔ ꯏꯚꯦꯟꯠ ꯀꯣ ꯑꯐꯕ ꯃꯉꯥ ꯐꯠꯇꯕ ꯃꯉꯥ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯔꯥꯁꯤꯐꯜꯅ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯩꯗꯣ ꯂꯥꯏꯒꯤ ꯑꯃ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯐꯖꯅꯁꯨ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯃꯌꯥꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯤꯡꯕ ꯑꯗꯒꯤꯗꯤ ꯗꯁꯥ ꯂꯩꯕ ꯑꯗꯩꯗꯤ ꯇꯨꯃꯤꯟꯅ ꯈꯔ ꯋꯥ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎꯀꯣ ꯑꯩ ꯑꯗꯨꯝ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯦꯟꯁ ꯔꯥಶꯤꯒꯤꯀꯣ ꯃꯦꯟꯁ ꯔꯥಶꯤꯒꯤꯗ ꯑꯐꯕꯗ ꯍꯥꯏꯔꯛꯑꯒꯦ ꯑꯐꯕ ꯃꯉꯥ ꯀꯣ ꯑꯐꯕ ꯃꯉꯥꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯋꯔꯛ ꯄ꯭ꯂꯦꯁꯇꯗꯤ ꯐꯩꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯐꯩ ꯃꯔꯝꯗꯤ ꯁꯨꯔꯌꯅ 6 ꯍꯥꯎꯁꯇ ꯁꯦꯞꯇꯦꯝꯕꯔ 17ꯗꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯐꯩ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯔꯛ ꯄ꯭ꯂꯦꯁꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗꯕ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯝꯄꯤꯇꯤꯇꯔ ꯑꯣꯏꯒꯦꯔꯥ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯈꯩꯗꯣ ꯅꯪꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯅꯤꯀꯣ ꯅꯪꯅ ꯉꯝꯃꯅꯤꯀꯣ ꯑꯅꯤꯁꯨꯕꯗ ꯍꯦꯜꯠꯀꯤ ꯃꯇꯥꯡꯁꯤꯅ ꯔꯤꯀꯣꯕꯔꯤꯗ ꯑꯣꯏꯅ ꯂꯩꯀꯣ ꯔꯤꯀꯣꯕꯔꯤꯗ ꯑꯣꯏꯅ ꯂꯩ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯏꯅꯔꯖꯤ ꯂꯩꯔꯝꯗꯕ ꯑꯣꯏꯒꯦꯔꯥ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯝꯗꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯔꯤꯀꯕꯔꯤꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯒꯠꯂꯛꯄꯀꯣ ꯑꯗꯨꯒ ꯋꯥꯈꯜ ꯋꯥꯕꯗꯤ ꯑꯗꯨꯝ ꯂꯩꯈꯤꯅꯤꯀꯣ ꯑꯇꯣꯞꯄ ꯐꯤꯖꯤꯀꯦꯜ ꯃꯄꯥꯟ ꯊꯣꯡꯒꯤ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯐꯒꯠꯂꯛꯄꯗꯤ ꯑꯣꯏ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯅ ꯁꯦꯚꯤꯡꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯔꯥꯁꯤꯐꯜ ꯌꯦꯡꯕꯗꯕꯨꯗꯤ ꯈꯪꯉꯅꯤꯀꯣ ꯁꯤꯁꯤꯅ ꯅꯪꯅ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯁꯤꯡꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯣꯟ ꯅꯪ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ ꯐꯪꯅꯤꯀꯣ ꯁꯤꯡꯕꯁꯨ ꯉꯝꯒꯅꯤꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯃꯦꯟꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗꯅ ꯅꯪꯒꯤ ꯃꯥꯔꯀꯔꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯂꯥꯅꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯅꯪꯅ ꯗꯤꯁꯀꯁꯟ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤ ꯇꯝꯖꯔꯤꯕ ꯁ꯭ꯀꯤꯜꯗꯣ ꯍꯩꯖꯔꯤꯕ ꯁ꯭ꯀꯤꯜꯗꯣ ꯑꯗꯨꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯔꯀꯦꯠꯀꯤ ꯊꯕꯛ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯩ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯄꯩꯁా ꯁꯥꯟꯇꯣꯛꯄꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯐꯩꯀꯣ ꯃꯉꯥ ꯁꯨꯕꯗ ꯑꯗꯨꯒ ꯐꯠꯇꯕꯁꯤ ꯀꯩꯗ ꯐꯠꯇꯦ ꯍꯥꯏꯔꯀꯥꯟꯗ ꯃꯪꯒꯜꯖꯤꯝꯗꯤ ꯑꯗꯨꯝ ꯐꯠꯇ꯭ꯔꯦ 4 ꯍꯥꯎꯁꯇꯅꯦꯕꯀꯣ ꯃꯪꯒꯜꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ガリ ꯁꯦꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯅꯥꯕ ꯂꯩꯔꯛꯄꯗꯅꯦ ꯄꯩꯁꯥ ꯈꯪꯍꯧꯗꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯆꯠꯄ ꯑꯃ ꯁꯤꯝ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯈꯜꯒꯤꯗꯤ ꯔꯤꯀꯣꯕꯔꯤ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯣꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯤꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯈꯤꯇꯪ ꯐꯠꯇꯦ ꯃꯔꯝꯗꯤ ꯚꯦꯅꯁꯁꯦ 7 ꯍꯥꯎꯁꯇ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯏꯒꯣ ꯂꯩꯅꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯌꯨꯝ ꯄꯥꯜꯂꯕ ꯑꯣꯏꯔꯁꯨꯀꯣ खितंग मरई संदानबा खितंग लापना लेनबा अदुमाइना उई अदुगा मरी सुबदा नंग तुम्बा यादबा अदुमाइना उईको मरमदि राहुगा शनिगा पुलप पुंजले हदक्ति सेप्टेम्बर थाजेको अदुदुना नसादा एंजाइटी अददि मंग हासु याम पाकना नुंगाइरोइको सेप्टेम्बर था अदुगा ngasai wakhal nuaitaba ama leikre adugo khwaidagi nuairoidaba amana ngasagi emotional stress leini ko pungning wakhal leitadaba sisina kaida laikedage hara kana nang ngasai investment tawruba aduda kitang mangba khotpa tarakpa ko adumaina yai sisina mens rashi gi ni ko mayam ai mathang tar rashifal da dum phajana yengjarake september thagi so dum मथंगी राशि वृषभ राशि को वृषभ राशि की ग्रह की खोंचक की मतुंग इन यंगजरकपनी अफब मंगा फत्तब मंगा हाइजरके 2026 की सेप्टेम्बर थाद अदोग लाइ ख्रोनिम खोनिम लेरगसु यामना अदुम अनकपदा अमाइबा अमाइबी लेरगदि अदुम यंगथोपियो कसु काइदे को युमदा दशा तारगदि अदुब खितंग खनदबा यादब ओरगदि वाट्सएप नंबर हाइजरमके अदुम कांटेक्ट तौबिरोको वृषभ राशि की 2026 सेप्टेम्बर थागी को अफबा हाइजरके सूर्यजु फरे मार्करीजु फरे को मरमदि 5 हाउसता ट्रांजिट तौरानी को अदुना प्रॉब्लम मयाम थोक तारगसु पाखलुरनो को मरमदि सॉल्व तौनबा आइडिया सि नंगोंद दुम लेजरनी को अदुगा बिजनेस की अनौबा तौनिंगबा अदु अदगिदि हायर एजुकेशन तौनिंगबा अदुगी यामना फै अनि सुबदा पैसागी मतंग से नंगोंद लक्ति लाइ को अदुना तौबा मतमदा
ꯔꯤꯛꯁꯇꯤ ꯂꯩꯅꯤ ꯍꯥꯏꯀꯣ ꯔꯤꯛꯁꯇꯤ ꯂꯩꯅꯤ ꯇꯧꯒꯗꯕꯨ ꯈꯤꯇꯪ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗ ꯈꯤꯇꯪ ꯊꯤꯖꯤꯟꯕꯤꯌꯣꯅ ꯍꯥꯏꯀꯣ ꯄꯩꯁꯥꯗꯤ ꯂꯥꯛꯀꯅꯤꯀꯣ ꯂꯛꯇꯤ ꯂꯩ ꯑꯗꯨꯒ ꯁꯤꯗꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯤꯗꯅ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯅꯪ ꯑꯅꯧꯕ ꯃꯤ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯥꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯈꯩꯗꯤ खितंग फत्ते अदुगो सिंगल की ओरगदी यामना फैको नसादा हाइदी थेंगनरीबा मिसक्तुगी पुला क्लियर ओइबा हाइतारे मागी हौगिबा अदै लाकदबा लोइनमना नंगना खंबगी टाइप को अदुमाइना लाकनी अदुगा मरी सुबदा सिसिना अंगांगी ओइनाको पेरेंट्स कई ओइनादी अदोमगी अंगांसिंगदा हाइतारे अदुना अचीवमेंट गुंबा फंगपा अदगिदी एग्जाम तक थारगसु माइ पाकपा मोंदे अंगांगी मतांगदे हरावबा फंगबा अदुमाइना पीको वृषभ राशि की ओइना अदुगा वृषभ राशि की ओइना सेप्टेम्बर था वांगांबा अदुगी मते हाइनी अदुना जॉब की इंटरव्यू यावनिंगबा अदगिदी अमा हेक्ता ओइरगसु को अदुम थबक अदुम थिजंबियो कैसु काइदे अदुगा नंग तौरिबा स्किल दो अदुना अफबा हाइदी कानाबा पीबदो अदुमाइनासु ओइ अदुगा नेगोशिएशन तव यामना हाइबा अदुमसु ओइको अदुगा अफत्तबदा हारगदी रिलेशनशिप की सिदा हाबिरेतो कइनो से नंगी बेनस से रूलिंग प्लैनेट से सिसे 6 हाउस दा लेबको अदुना नसाना नसा खितंग डाउट लेजबको थाजदबा अदगिदी नंगी पार्टनर की ओरगसो मोरसो खितंग लुहोंगबसिना रिलेशनशिप ता लेरबनेको हाइदी हेल्थ की प्रॉब्लम खरा लाकपा खोटपा अदुमाइना तौबा याइको अदुगा अनिसुबदा नंगी वर्क प्लेस थबक तौबो ओरगदी थबक मफमदा खितंग ईगो की मतांगदगी नुंगाइनदबा हाइतारे अदुमाइना लाकपा याइ अदुगा अहुम सुबदना राहुगा सेतंगरजे सिसे खितंग फत्तेबको मागी ग्रहगी खोंचकी मतुंगिना अदुना मरम ओरगा नवंदा खंगौदना एंजाइटी को स्ट्रेस पीबा एंजाइटी लाकपा अदुमाइना उइको अदुगा करीनो मथोंगरम खंगदना वाखल लेतादबा हाइको अदुमा लै अदुगा मरी सुबदा चाबा तुमदबा अदे स्टोमा की प्रॉब्लम लाकपा अदुमाइना लाइको हेल्थ की ओइनादि खितंग चेक्शन बियुको वृषभ राशि की ओइना अदुगा मंगा सुबदा एक्सपेंडिचर जे चले एक्सपेंडिचर कई चके हर कान सिजे इसाना ओइना चप्पगा चप मानरेको मरमदि लग्जरी आइटम लैथोकपा एंटरटेनमेंट हाइदी लांथोकपा खोटोकपा नंगी लाइफस्टाइल अपग्रेड तौबा हाइतारे अदगी नंगी ngसागी लेरंबा केस तो पैसा दो अदुदा चटखिबा अदुमाइना ओइको सिसिना वृषभ राशि की अफबा फत्तबा अनिदुनिको अदुगा राशिफल दोजो आई नोंनि लेरगा सोयदन थागतचरगे मैम मथंगिना मिथुन राशि की मिथुन राशि की 2026 सेप्टेम्बर थागी ग्रह की खोंचक की मतुंगिना मेजर इवेंट को थोलकदबा अफबा मंगा फत्तब मंगा हाइजरमगे अदुगा राशिफल की ओइनदी आई नोंनि लेरगा सेप्टेम्बर थागी सोय थागतचरके मिथुन राशि की अहानबदा को अफबा हाइजरके अहानबदा सूर्यगा मर्करीगा से ट्रांजिट तौर अनीबको 4th हाउस दा अदुदुना सिदा अपॉर्चुनिटी पीजे कईदा पी हर कांदा प्रॉपर्टी लेसनबा गाड़ी लेसनबा को अदगिदी युम सेमजिनबा साजनबा सिदा अफबा पीको अदुगा अनीसुबदा इमा बाबा ख्वाइमरुइना ममादगी सपोर्ट हाना फंगबदगी हेना फंगनीको ममागना हेना रिलेशन चु फरकदबा माले सेप्टेम्बर थादको अदुगा नंगी बैकअप चे ममाना पीबा हाइतारे फाइनेंशियल वगैरह इमोशनल वगैरह अमबोको अदुगा अहुम सुबदा पैसागी मतंग पैसागी मतंग जे अदुकी मतिक फैको मार्कर जे स्ट्रांग ओइबनी नंग साई इनकम पल्लगा लेरंबा पैसा ओरसो इनकम से अतोप अनोबा लाकपो वगैरह अदगी अदुगुम्बा जे अदुम फंगनीको अदुगा वा ngangbase yamna fai ado adum public speaking ओरसु अदगी ट्रेडिंग बु तौबो ओरसु अदगी यूट्यूब की डिजिटल की मतंग ओरसु अदुदगी पैसा दुम कानबा पिनीको अदुगा मरी सुबदा मार्स मंगल ग्रह जे 3rd हाउस ता लेनिबो सिसिना नंगोंदा एनर्जी फिजिकल एनर्जी अदुकी मति पीबा अदगी थौना लेबा को अदुमाइना लाकनी अदुगा डिसीजन जे अखोगी कारबार तौबो ओरगसु प्रॉब्लम हम लापो मतम नसागी डिसीजन लौबा याम थुना हाइबा हाइतारेने डिसीजन फपा लौबा ngamba अदुमाइना लाइको अदुगा मंगा सुबदा डिस्टेंस खरदी तौरप याइ हाइदी ट्रेवल हाइतारेने खितंग यामना लापमक ओइद्रगसु खर नकपदा अदुगी पोतुदा पैसागी मतंग खर रिवार्ड खर लेना हाइको मरमदि ट्रेवल तौबा मतमदा
ꯌꯥꯝꯅ ꯂꯥꯞꯄ ꯗꯤꯁꯇꯦꯟꯁꯇꯤ ꯅꯠꯇꯦ ꯈꯤꯇꯪ ꯅꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯅꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯗ ꯅꯪꯒꯤ ꯄꯩꯁꯥ ꯂꯥꯛꯀꯗꯕ ꯈꯣꯠꯀꯗꯕ ꯂꯩ ꯍꯥꯏꯀꯣ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯦꯝ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤꯅꯤ ꯑꯗꯨꯒ ꯑꯐꯠꯇꯕꯗ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛ ꯃꯐꯝꯗꯗꯤ ꯈꯔ ꯐꯠꯇꯦꯀꯣ ꯅꯉꯣꯟꯗ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯀꯥꯏꯔꯛꯄ ꯑꯗꯒꯤꯗꯤ ꯁꯥꯎꯅꯤꯡꯉꯛꯄ ꯇꯣꯛꯑꯁꯤꯔ ꯀꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯀꯣ ꯊꯕꯛ ꯃꯐꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯅꯉꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯪꯒꯜ ꯒ꯭ꯔꯍꯁꯦ ꯐꯕꯅꯤꯅꯅꯦ ꯀꯔꯦꯖ ꯄꯤꯔꯦ ꯊꯧꯅꯥ ꯄꯤꯔꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯌꯨꯝꯊꯪꯅꯕꯀꯣ ꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯌꯥꯏꯀꯣ ꯅꯪꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯅꯪꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯧꯕꯗ ꯀꯟꯐꯤꯗꯦꯟꯁꯁꯨ ꯂꯩꯔꯛꯑꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯒꯤꯅꯦ खितंग नुंगाइनदब लाइफ सिगी पोचे ngसाइगी सिदा कइनोसु हाइ इसिनांसु हाइगिबनिना युंगी फैमिली दने अहल लमनगदि मानदेको अखोइगी इचिनाउ मरक्ता खितंग नुंगाइनदब अदुमाइना लेरकदब मालेको अदुगा मरी सुबदा वाखलगी ओइनादि खितंग नुंगाइरोयना हाइको वाखलगी नुंगाइरोयना हाइसे कइदैनो हार कानंगी एनवायरनमेंट दो फैमिली की नतब युमगी हाइतारे युमगी अकोइबदा लेरिबा एनवायरनमेंट दो अदुना मरम ओरगा खितंग वाखल नुंगाइतबा अदुमाइना लाकनी हाइ अदुगा मंगा सुबदा एक्सपेंस चटकनी ना हाइबको एक्सपेंस चटपजे खंगौदना चटपजे काइदे चटकदगे हार काने युमगी मतांग चटकनी हाइको अतोपदा चटलोइना सिसिना मिथुन राशिगिनी को चुम्ब्रा मिमाम सेप्टेम्बर थागिनी अफब मंगा फत्तब मंगानी अदुगा राशिफल दुना आई सोय सोय नोंगलिरा थागतचरगे मैम मथंगी राशिसिना कर्क राशिगी को कर्क राशिगिसु ग्रहगी खोंचकी मतुंगिना यंगजरकपनी थोलकदब मेजर इवेंट अफब मंगा फत्तब मंगा सेप्टेम्बर थागी 2026 को सिदा के थोलकदब के आई हाइजरके अदुगा राशिफल दुदी आई नोंगनी लेरबा सोय सोय थागतचरके कर्क राशिगी जी अनंबना फनउइको अदुदा अदुम हाइरके अनंब राशि खुदिमक सेप्टेम्बर थासे सूर्यगा अदै सनगा मार्करी जे लोइना मागी ट्रांजिट तरो पंफम जे फैको सिदसु कर्क राशिगिसु सनगा मार्करी से ट्रांजिट थर्ड हाउस तवेको सिसे वांगांगबा इबा गांगबा हाइबा हाइतारेको इबा गांगबा याम हाइनी अदगी नंगना हेक प्रेजेंटेशन अमदा पिरकपदा वा दंगांग थोरकपदा यामना पावरफुल ओइबदो अदुमाइना ओइको अदुगा अनि सुबदा बिजनेस ट्रिप कुंबा चटपा अदगिदी नंगी थबक थौरमगी चथोक मतेक मया चटपा खोपदा नंगना कानबा पैसामक्ता पिद्रगसु तोगानबा कानबा प्रॉफिटेबल ओइबा हम पिरकपा हाइतारेको अदुमाइना ओइ अदुगा अहुम सुबदा नंगी इचिन इनाउ लेमिनरिबा अदैदि हिंगोनु सेप्टेम्बर थाजे हाना यामगदगजो अदक सेप्टेम्बर थासिददि फैको नंगना सपोर्ट तवे यामना अदुगा पैसा से चाउना मा लाकपा नत्रगना नंगना तुंगजनबदगी पैसा जे हेन लैगिबा अमा सुमाइना ओइरकनिको पैसाई मतांगसे नंगोंदा यामना हदकति पैसा जे सेविंग्स यामना तौनिंगबा हेन पैसा जे सैलरी मक्ता ओरगसु हेन लाकनिंगबा पैसा इनकम हेन लाकनिंगबा अदुमाइना ओइनी अदुगा मंगा सुबदा हाना लेरंबा नंगोंदा क्लियरिटी अम लैतबदो वाखल चममनबा वाखल चांग तौसिरा तौरिसर कैरियर की मतंग बोइगरा अमा बोइगरा हदकति नंगी वाखलदो लैतारनी ना हाइको नंगोंदा क्लियरिटी अम लाकपदो अदुमाइना ओर क्लियर ओरकपदो अदुमाइना ओरकनी हाइ अदुगा अफत्तबा मंगा हारकेको अफत्तबा मंगा से इमुंगी ओइनादि याम काहेनादि नतबा खितंग मरै संधानबा अदुमाइना फैमिली मेंबर गेको सडनली हाइतारे खंगौदना अदुमाइना थोलकपा याइ अदुगा अनिसुबदा नंग साइ सिदना याम पैसाजे चाउना सिदसु हाइको पैसाजे चाउना मदि लाकदौ लै अदु करमबनोदि आई खन मयाम चुम्ब्र एमबिओको सेप्टेम्बर थागी मरुको फावदो लेरगदिको पैसाजे याम चाउबा हेबीको अचौबम लाकनी हाइ अदुगा चटपसिदा खरदिम सडनली खंगौदनाने चटखिनि हाइ सि चटपजे कइदा चटकदगे हार कांदा अनाबदगी चटपको अदुमाइना ओइरकदौ माले अदुगा अहुम सुबदा थबक की मफमददी खितंग नुंगाइरोइको नंगोंदा फोर्स तौबा हाइदि तौदा यादे हाइ तौबा थोइगी चैलेंज तौरपै टाइप तम सिंगनरपै टाइप तम तौरपै याइको अदुगा मरी सुबदा नंगी खनाव कोक्तेना खौरिबोकी मतंग साइजे खनाव ओइगरा मोइगरा सिदै सिदा नुंगाइतबा लाकनिको याबो ओरगसु अमबो ओरगसु को सिदै सिदा नुंगाइतबा लाकनी अदुगा था लोरकपदा सेप्टेम्बर था लोरकपदाने
wakhal waba amadi lakani na hai ko wakhal waba sise anabadagi oidini ko anabadagi wakhal waba adumaina lakani na hai sisina apataba manga ni ko adubu Rashifal yang padan loi khangani kai kamai tawbu na ai adu soi ni yengjar ke sisina charakpa grahagi khongchatui matungina kai tholakadaba na adu yengjar pane ko me mathangi rashi sina singha rashi gi ko singha rashi gi su grahagi matungina 2026 September thagi thoklakadaba major event ko thoklakadaba manga phattaba manga ai hajarake adugo Rashifal gi oina di ai nongni leraga soi na thagat jarake singha rashi gi oina di Surya ga Mercury je hadak ki September je rashi ana mana loina phai ko man transit tor adu singha rashi da hena phare transit tor pa je second house ta tawre bo sisina kaino har matam sida opportunity je paisa gi matang da lak po rakani ko nangi paisa gi matang da ha na paisa changi ba adagi di pallaga legi ba adugi mayam do recovery tor kani ko aduga hadaki matang sida financial planning ama tawbi hauron hai ko September tha sida singha rashi gi oina aduga ani subadana confidence yamna leini maramdi mangal graha je transit se kaya torokada ya fast house ta torokada re ko aduna marom magana sada yamna confidence leiba adai energy yauba adai thabak chi pai pak ta yade khanba adumaina lakani ko aduga ahum subada loina phare paisa gi matang jimdi September tha singha rashi gi oina phare ko hana pallaga leiramba kharabudi wa taraga su hadak tha September tha sida di pharani ko family ki business ku matawa leiragadi aduda paisa hadakti hena lakpa adumaina pi na hai ko aduga hena chawthok pai tare thakarba do chawthok pa adumaina pi singha rashi gi oina ko aduga wangamba haini aduga nangna lead taraga hai nangna makok chingaga chatkani na hai ko thabak nangna he puthorokpa mina puthorokpa idea war nangna lead taro chatpa tare adumaina lae aduga manga subada nangi mathak thongba hai tare mathak thongba habadi ahal laman nataba ko nangi mathak thongba thabak muta tawro senior officer oigera adaidi government gi employee gumba oigera management gi nangi mathak thongba hai tare adudagi nonda support yamna phangani hai ko aduju kai matang do hama kanda paisa ga career ga ko ani sida phangani hai aduga aphattaba manga haijarake ko aphattaba se manga graha je fast house ta leiba je sigi se adum mix ta chattuni ko si poche maram de sisina ko mai tawge ha kan sida nangi wife oigera husband oigera karbar business tawmina pa manga sagi confidence paisa jo hena lakpa dai confidence wang kalakpa na maram ora ganda kitang haiba ya tanarakta ba haitare ko ego haitare ego lainarakpa adumaina oigani ani subadana isa kitang di nungai roi ko isa sagatpa adagidi laihau ka hena tawba ko adadi BP wangba gumba adumaina leini ko kok chikpa adumaina aduga ahum subada relationship kini ko asisina partner akhoi gi leiraba hai tare luhonga ba isina wegi luhonga ba isina wegi ngasai sida su haigre ko kitang ego leinarakpa adumaina tawnarakani sida su khangau thabakta hena mai onjengibana maram oirakanda yumgi phibam yengaktaba hai ko sisina maram oirakanda ngasagi ego lei ngasaju ego su leinare ade yumgi thabakta na hena mai onjengibana maram oirakanda somna yumgi yengaktabadagi adumaina khara mari sangdanarakpa yanaraktaba adumaina ko adumaina oi aduga hoji hana investment tawgiba pota amuk nauna reinvestment tawge khanba oiragadi adudo tokpiyo hai ko maramdi aduduna maram oirakanda ngasagi laiba paisa do manggiba yayena adna hana taw yahana mange yadre habadudi tawbiro noko adu hoji chatliba family business oy kabar makta boraga so nangi thabak makta boraga so aduda dum chapiyo ko mapuna atopada hana mangye potudi am onjambiro no aduga manga subada pressure aduki matik laini hai ko pressure aduki matik laibana maram oirakanda tumba yadaba adagidi ware harga tumdagi taragana pothabam khamdaba adumaina lakani hai ko sisina singha rashi gi adugo paisa la agadi adum awa problem dudi adum tapna loi pharakani ko sisina singha rashi gi ni ko me adugo Rashifal dudi ai nongni le ko se thagat tarake mathangi rashi sina kanya rashi gi ko kanya rashi gi su graha gi khongsak ki matung ine yengjarak pani 2026
ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ ꯃꯉꯥ ꯑꯗꯨꯒ ꯐꯠꯇꯕ ꯃꯉꯥ ꯄ꯭ꯔꯤꯗꯤꯛꯁꯟꯅꯤꯀꯣ ꯒ꯭ꯔꯍꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯒ ꯔꯥꯁꯤꯐꯜꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤꯀꯣ ꯑꯍꯥꯟꯕꯗ ꯑꯐꯕꯅ ꯍꯥꯏꯖꯔꯛꯀꯦ ꯑꯐꯕꯁꯤꯗ ꯄꯩꯁꯥꯒꯤꯗꯤ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯦꯀꯣ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯁꯨꯔꯤꯌꯒ ꯉꯁꯥꯏ ꯃꯥꯔꯀꯔꯤꯒꯁꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ ꯐꯥꯁ ꯐꯥꯁꯇ ꯇꯧꯔꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯗꯤ ꯉꯁꯥꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯤ ꯌꯥꯝꯅ ꯍꯥꯞꯄ ꯑꯗꯩ ꯕꯨꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯅꯔꯖꯤ ꯕꯨꯁ ꯇꯧꯕ ꯑꯗꯒꯤꯗꯤ ꯍꯩꯁꯤꯡꯕ ꯍꯦꯟꯒꯠꯄ ꯑꯗꯒꯤ ꯅꯪꯒꯤ ꯍꯥꯟꯅ ꯋꯥꯈꯜ ꯆꯃꯝꯅꯕ ꯋꯥꯈꯜꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯅꯤꯁꯨꯕꯗꯀꯣ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯔꯒꯗꯤ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦꯀꯣ ꯁꯞꯄꯣꯔꯠꯁꯦ ꯀꯅꯥ ꯂꯩꯒꯦ ꯑꯣꯖꯥꯗꯩꯁꯨ ꯂꯩꯔꯦ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯑꯃꯁꯨ ꯂꯩꯀꯣ ꯅꯪ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯃꯛꯇ ꯄꯥꯔꯒꯁꯨ ꯐꯣꯀꯁꯁꯦ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯊꯕꯛꯁꯦ ꯃꯄꯥꯟꯗ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯂꯤꯒꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯂꯤꯒꯦꯜꯒꯤꯀꯣ ꯀꯣꯔꯠꯀꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯆꯌꯦꯠꯅꯕ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ victory ama ꯂꯩꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯀꯣꯔꯠꯀꯤ ꯀꯦꯁꯀꯨꯝꯕ ꯑꯃ ꯂꯩꯔꯝꯕ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯐꯦꯚꯔꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯜꯕ ꯇꯧꯕꯒꯤ ꯁ꯭ꯀꯤꯜꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯁ꯭ꯀꯤꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯥꯔꯅꯤꯡꯒꯤ ꯐꯦꯁꯇꯤ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯀꯣ ꯄꯩꯁꯥꯁꯦ ꯇꯥꯟꯗꯤ ꯇꯥꯜꯂꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯟꯕꯗꯣ ꯑꯗꯨꯒꯤ ꯐꯦꯁꯇꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯥꯏ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯃꯥꯔꯁꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟꯁꯦ ꯃꯥꯒꯤ ꯇꯧꯔꯛꯄꯁꯦ 12 ꯍꯥꯎꯁꯇ ꯇꯧꯋꯦꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏ ꯅꯪꯒꯤ ꯂꯩꯖꯔꯝꯕ ꯁꯦꯚꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯁꯤꯗꯁꯨ ꯇ꯭ꯔꯦꯚꯦꯜꯒꯤ ꯍꯥꯏꯔꯦꯀꯣ ꯆꯠꯄ ꯈꯣꯠꯄ ꯅꯪ ꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯆꯠꯄꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄꯗ ꯑꯗꯨ ꯆꯠꯄꯗ ꯄꯩꯁꯥ ꯆꯪꯈꯤꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜꯒꯤꯀꯣ ꯑꯅꯥꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤꯗꯤ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯍꯩꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯄꯩꯁꯥꯗꯣ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯁꯀ ꯑꯗꯒꯤꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯌꯨꯛ ꯍꯧꯒꯠꯄꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯦꯡꯁꯤꯟꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯅꯠꯇꯦ ꯍꯥꯏꯀꯣ ꯅꯪꯒꯤ ꯅꯛꯅꯔꯤꯕ ꯅꯪꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯗꯨꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯅꯤ ꯍꯥꯏꯀꯣ ꯃꯣꯏꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯣ ꯑꯗꯨꯗ ꯈꯤꯇꯪ ꯃꯤꯡꯆꯠ ꯊꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄ ꯌꯥꯏꯀꯣ ꯃꯣꯏꯅ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯤ ꯏꯅꯔꯖꯤꯒꯤ ꯑꯣꯏꯔꯒꯗꯤ ꯅꯁꯥꯗꯣ ꯁꯣꯟꯊꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯅꯉꯣꯟꯗ ꯏꯃ꯭ꯌꯨꯟꯁꯦ खितꯪ ꯁꯣꯜꯂꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯁꯤꯁꯤꯅ ꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯂꯣꯛ ꯈꯨꯕ ꯑꯗꯒꯤꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤꯗꯤ ꯄꯨꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯒꯤ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯍꯦꯜꯊꯀꯤ ꯃꯇꯥꯡ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯟꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯀꯣ ꯃꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯅꯪꯅꯗꯤ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯗꯦꯅ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯈꯤꯕꯅ ꯐꯔꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯔꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅꯀꯣ ꯁꯤꯁꯤꯅ ꯀꯩꯅꯥ ꯔꯥశꯤꯒꯤꯅꯤꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤꯁꯨ ꯍꯟꯗꯛꯀꯤ ꯑꯩ ꯔꯥಶꯤꯐꯜꯗ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯛꯑꯒꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯕꯨ ꯒ꯭ꯔꯍꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯗ ꯍꯥꯏꯗꯤ ꯊꯣꯛꯂꯛꯀꯗꯕ 5 ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯄ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯅ ꯀꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯤꯗꯤ ꯁꯤꯗꯗꯤ ꯑꯩꯅ ꯏꯕꯗ ꯌꯥꯎꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯔꯥꯁꯤꯐꯜꯗ ꯐꯖꯅ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯊꯨꯕꯗ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ 5 ꯐꯠꯇꯕ 5ꯅꯦꯕ ꯃꯊꯪꯒꯤ ꯔꯥಶꯤꯁꯤꯅ ꯇꯨꯂꯥ ꯔꯥಶꯤꯒꯤꯀꯣ ꯇꯨꯂꯥ ꯔꯥశꯤꯒꯤꯁꯨ 2026 ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ 5 ꯐꯠꯇꯕ 5 ꯍꯥꯏꯖꯔꯛꯀꯦ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯑꯩ ꯁꯣꯏꯗꯅ ꯔꯥꯁꯤꯐꯜꯗꯨ ꯑꯗꯨꯝ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯑꯐꯕ 5 ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯐꯩꯀꯣ ꯃꯔꯝꯗꯤ ꯁꯟꯒ ꯃꯥꯔꯀꯔꯤꯒꯁꯦ 11 ꯍꯥꯎꯁꯇ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯄ ꯏꯟꯀꯝ ꯍꯦꯟꯅ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯃꯛꯇ ꯇꯧꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯦꯛꯁꯄꯥꯟ ꯆꯥꯎꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯣ ꯕꯣꯅꯁ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ
ꯂꯩꯔꯝꯃꯤꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯒꯤ ꯅꯥꯊꯩꯔꯒ ꯀꯦꯔꯤꯌꯔꯗꯅ ꯈꯔ ꯃꯥꯏ ꯑꯣꯟꯖꯟꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯍꯥꯟꯅꯗꯒꯤ ꯀꯨꯏꯔꯕꯗꯒꯤ ꯑꯗꯨꯝ ꯅꯤꯡꯖꯔꯒ ꯁꯤꯃ ꯂꯩꯒꯦ ꯁꯤꯃ ꯄꯥꯝꯃꯦꯅ ꯈꯟꯖꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃ ꯐꯪꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯌꯥꯝ ꯐꯔꯦꯀꯣ ꯁꯤꯗꯅ ꯀꯔꯕꯥꯔꯒꯤ ꯊꯣꯛꯂꯛꯑꯦ ꯀꯔꯕꯥꯔꯒꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯝ ꯍꯩꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯄꯩꯁꯥꯃꯛꯇ ꯁꯥꯟꯇꯣꯛꯄ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯩꯅ ꯁꯥꯟꯇꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯋꯥꯔꯤ ꯉꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯩꯅꯤꯅ ꯍꯥꯏꯀꯣ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯑꯣꯐꯤꯁꯇꯃꯛ ꯑꯣꯏꯔꯒꯁꯨ ꯁꯦꯅꯤꯌꯔꯈꯩꯅ ꯃꯁꯛ ꯈꯪꯕꯤꯕ ꯅꯪꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯁꯤꯁꯤꯅ ꯑꯐꯕ ꯃꯉꯥ ꯂꯩꯔꯦ ꯐꯠꯇꯕ ꯃꯉꯥ ꯍꯥꯏꯔꯒꯅ ꯋꯥꯔꯛ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯅꯤ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯃꯥꯔꯁꯁꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄ 10 ꯍꯥꯎꯁꯇ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕ ꯁꯤꯁꯤꯅ ꯅꯪꯉꯣꯟꯗ ꯃꯇꯝꯁꯤ ꯌꯥꯝꯅ ꯗꯦꯠꯂꯥꯏꯟ ꯑꯃ ꯄꯤꯔꯛꯄꯗꯣ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔꯁꯤ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯅꯉꯣꯟꯗ ꯍꯩꯗꯤ ꯍꯩꯔꯒꯁꯨ ꯊꯕꯛꯇꯨ ꯅꯪꯍꯧꯗꯕꯩ ꯈꯔ ꯃꯔꯩ ꯁꯪꯗꯥꯅꯕ ꯌꯦꯠꯅꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯃꯐꯝꯒꯤꯗꯗꯤ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯁꯤꯗꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯑꯐꯠꯇꯕꯗ ꯅꯪꯒꯤ ꯏꯟꯀꯝꯗ ꯑꯣꯏꯅ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯄꯩꯁꯥ ꯂꯥꯛꯅꯕꯗ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯃꯇꯝ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯔꯛꯄ ꯌꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯅꯁꯥꯗꯁꯨꯈꯤꯇꯪ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯔꯤꯛꯁ ꯌꯥꯝꯅ ꯋꯥꯡꯉꯛꯄ ꯅꯉꯣꯟꯗ ꯔꯤꯛꯁ ꯌꯥꯝꯅ ꯋꯥꯡꯉꯛꯄ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯁꯥꯏ ꯏꯟꯚꯦꯁ ꯇꯧꯊꯣꯛꯎꯕꯗ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯁꯨ ꯊꯕꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯔꯨꯕ ꯑꯗꯒꯤ ꯊꯕꯛ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯗꯦꯠꯂꯥꯏꯟ ꯄꯤꯁꯜꯂꯛꯄ ꯑꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯔꯤꯛꯁ ꯅꯁꯥꯒꯤ ꯑꯣꯏꯅ ꯔꯤꯛꯁ ꯂꯩꯖꯔꯛꯄꯗꯣ ꯑꯩꯅ ꯇꯧꯔꯤꯁꯨ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕꯗꯤ ꯎꯗꯦ ꯑꯐꯕ ꯎꯏ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯐꯠꯇꯕꯗꯀꯣ ꯐ꯭ꯔꯦꯟꯁꯤꯞꯇ ꯑꯟꯁꯇꯦꯕꯜ ꯑꯣꯏꯔꯛꯀꯅꯤꯅ ꯅꯪꯒꯤ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯈꯩꯗꯨ ꯅꯪꯉꯣꯟꯗ ꯖꯤꯂꯦꯁ ꯀꯥꯔꯛꯄ ꯑꯗꯩ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯔꯛꯄ ꯁꯤꯗꯩ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯔꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯀꯣ ꯁꯤꯁꯤꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤꯅꯤ ꯑꯐꯕ ꯃꯉꯥ ꯐꯠꯇꯕ ꯃꯉꯥ ꯀꯣ ꯊꯣꯛꯂꯛꯀꯗꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯊꯪꯗ ꯑꯩ ꯑꯗꯨꯝ ꯔꯥꯁꯤꯐꯜ ꯊꯥꯒꯠꯆꯔꯛꯀꯦ ꯔꯥꯁꯤꯐꯜꯗꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯃꯊꯪꯒꯤ ꯔꯥꯁꯤꯁꯤꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯨ ꯑꯐꯕ ꯊꯣꯛꯂꯛꯀꯗꯕ मङा ꯑꯗꯨꯒ ꯐꯠꯇꯕ ꯊꯣꯛꯂꯛꯀꯗꯕ मङा ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ 2026ꯀꯤ ꯑꯗꯨꯒ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯑꯩ ꯅꯣꯡꯅꯤ ꯂꯩꯔ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯐꯕꯁꯦ ꯑꯅꯝꯕꯅ ꯊꯕꯛꯀꯤ ꯉꯥꯛꯇꯗ ꯑꯣꯏꯅ ꯂꯣꯏꯅ ꯐꯔꯦꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ मङाꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯅꯤꯀꯣ ꯃꯔꯝꯗꯤ ꯑꯅꯝꯕꯅ ꯔꯥꯁꯤ ꯈꯨꯗꯤꯡꯃꯛ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯁꯟꯒ ꯃꯥꯔꯀꯔꯤꯒꯁꯦ ꯃꯥꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯐꯩꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯨ ꯁꯟꯒ ꯃꯥꯔꯀꯔꯤꯒꯁꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ 10 ꯍꯥꯎꯁꯇ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯦꯕꯀோ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯐꯪꯗꯕ ꯂꯩꯔꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯃꯣꯁꯟ ꯊꯕꯛ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯕ ꯑꯗꯩꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯗꯤꯁꯇꯦꯟꯁ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯇ꯭ꯔꯦꯕꯦꯜ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯁꯣꯔꯠ ꯅꯠꯇꯕ ꯇꯦꯟꯅ ꯇꯧꯕ ꯅꯠꯇꯕ ꯀꯩꯒꯨꯝꯕ ꯊꯕꯛꯀꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯕꯨ ꯑꯣꯏꯕ ꯌꯥꯏ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯁ꯭ꯀꯤꯜ ꯅꯪꯅ ꯍꯥꯟꯅ ꯋꯥꯔꯝꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯖꯔꯤꯕ ꯁ꯭ꯀꯤꯜꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯅꯪ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯜꯂꯒ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯍꯥꯟꯅ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯔꯝꯗꯕꯗꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛꯇꯤ ꯀ꯭ꯂꯦꯔꯤꯇꯤ ꯑꯣꯏꯔꯛꯄ ꯅꯪ ꯀꯗꯥꯏꯗ ꯏꯟꯚꯦꯁ ꯇꯧꯒꯗꯕꯅꯣ ꯑꯗꯒꯤꯗꯤ ꯀꯗꯥꯏꯗ ꯄꯩꯁꯥ ꯊꯥꯗꯒꯗꯕꯅꯣ ꯂꯣꯏꯅ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯁꯥꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯃꯉꯥ ꯁꯨꯕꯗꯀꯣ ꯏꯃꯨꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕꯁꯦ ꯗꯗꯥ ꯅꯠꯇ꯭ꯔꯒ ꯕꯕꯥ ꯁꯤ ꯑꯅꯤꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯏꯃꯨꯡꯗꯁꯨ ꯀꯥꯟꯅꯕ ꯄꯤꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯏꯗꯦꯟꯁꯁꯦ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯗꯗꯥ ꯃꯣꯏꯕꯥꯅꯤꯅ ꯑꯣꯏꯔꯛꯀꯅꯤꯅ ꯍꯥꯏꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯑꯣꯏꯅ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯐꯠꯇꯕꯗ मङा ꯍꯥꯏꯇꯥꯔꯒꯗꯤ ꯂꯛ ꯂꯩꯇꯦꯀꯣ ꯁꯤꯗꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯐꯕꯗꯁꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯁꯦꯝꯖꯒꯗꯕ ꯏꯁꯥꯅ ꯑꯣꯏꯅ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯅ ꯑꯗꯣ ꯁꯤꯗꯁꯨ ꯂꯛꯇꯤ ꯂꯩꯇꯦꯅ ꯍꯥꯏꯀꯣ ꯂꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ
ꯂꯛ ꯂꯩꯔꯛꯇꯕꯗꯒꯤ ꯋꯥꯈꯜ ꯋꯥꯔꯛꯄ ꯑꯗꯩ ꯊꯕꯛꯇ ꯗꯤꯂꯦ ꯆꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯌꯨꯝꯗ ꯃꯔꯩ ꯁꯪꯗꯥꯅꯕ ꯈꯤꯇꯪ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯀꯣ ꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯕꯕꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯃꯔꯩ ꯁꯪꯗꯥꯅꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯅꯉꯣꯟꯗ ꯄ꯭ꯔꯦꯁꯔꯁꯦ ꯃꯌꯥꯝꯗꯤ ꯂꯥꯛꯀꯅꯤꯕ ꯄ꯭ꯔꯦꯁꯔꯁꯦ ꯀꯔꯝꯕ ꯄ꯭ꯔꯦꯁꯔꯅꯣ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯔꯁꯦ ꯑꯅꯝꯕꯅ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯀꯣ ꯄ꯭ꯔꯦꯁꯔꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯆꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯌꯥꯝꯃꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯩ ꯈꯤꯇꯪ ꯅꯥꯊꯩꯔꯦꯅ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯌꯨꯝꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒꯁꯨꯈꯤꯇꯪ ꯅꯥꯊꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣꯀꯣ ꯃꯔꯝꯗꯤ ꯏꯁꯥ ꯋꯥꯕ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯤꯅ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤꯅꯤꯀꯣ ꯑꯩ ꯔꯥశꯤꯐꯜ ꯌꯦꯡꯉꯛꯄꯗ ꯑꯗꯨꯝ ꯑꯩ ꯐꯖꯅ ꯌꯦꯡꯖꯔꯛꯑꯒꯦ ꯁꯤꯁꯤꯅ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ ꯃꯉꯥ ꯑꯗꯨꯒ ꯐꯠꯇꯕ ꯃꯉꯥꯗꯨꯅꯤꯀꯣ ꯑꯗꯨꯒ ꯔꯥಶꯤꯐꯜ ꯌꯦꯡꯉꯛꯄꯗ ꯑꯩ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯀꯩꯀꯩ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯅꯣꯡꯅꯤ ꯂꯩꯔ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯃꯊꯪꯒꯤ ꯔꯥಶꯤꯁꯤꯅ ꯙꯅꯨ ꯔꯥಶꯤꯅꯤꯀꯣ ꯙꯅු ꯔꯥಶꯤꯒꯤꯁꯨ ꯁꯦꯞꯇꯦꯝꯕꯔ ꯊꯥ 2026ꯀꯤ 5 ꯃꯦꯖꯔ ꯏꯚꯦꯟꯅꯤꯀோ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ ꯃꯉꯥ ꯐꯠꯇꯕ ꯃꯉꯥ ꯑꯗꯨꯃ ꯍꯥꯏꯖꯔꯛꯀꯦ ꯒ꯭ꯔꯍꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯔꯛꯄꯅꯤ ꯄ꯭ꯔꯤꯗꯤꯛꯁꯟꯅꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯗꯨꯒ ꯔꯥಶꯤꯐꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯅꯤ ꯂꯩꯔꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯐꯕ ꯃꯉꯥꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯂꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦꯀꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯂꯛ ꯌꯥꯝꯅ ꯂꯩ ꯃꯔꯝꯗꯤ ꯁꯟꯒ ꯃꯥꯔꯀꯔꯤꯒ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ 9th ꯍꯥꯎꯁꯇ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯑꯦꯀꯣ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯉꯣꯟꯗ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯂꯛ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯕꯤꯗ ꯂꯛ ꯑꯣꯏꯔꯛꯄꯒꯨꯝꯕ ꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔ ꯅꯪꯅ ꯑꯣꯏꯗꯧꯕ ꯃꯥꯜꯂꯨꯗ꯭ꯔꯒ ꯊꯕꯛ ꯆꯦꯛꯇ ꯑꯣꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯁꯇꯨꯗꯦꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯩꯀꯣ ꯁꯛꯁꯦꯁ ꯑꯃ ꯂꯩ ꯍꯥꯏ ꯁꯛꯁꯦꯁꯁꯦ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯦꯛꯖꯥꯝꯒꯨꯝꯕ ꯄꯥꯁ ꯇꯧꯔꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯁꯛꯁꯦꯁ ꯏꯁꯇꯨꯗꯦꯟꯒꯤ ꯑꯣꯏꯅꯗꯤ ꯁꯛꯁꯦꯁ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯀꯤꯡ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯀꯤꯡꯁꯤ ꯂꯩꯅꯤ ꯑꯗꯣ ꯀꯅꯥꯗꯒꯤ ꯂꯩꯗꯣꯏꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯂꯩꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯄ ꯅꯪ ꯅꯁꯥꯗꯣ ꯄꯨꯔꯥ ꯋꯥꯈꯜꯗ ꯌꯥꯝꯅ ꯃꯦꯟꯇꯦꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯇꯧꯕꯇꯕꯨ ꯏꯁꯥꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯥꯜꯂꯦꯀꯣ ꯋꯥꯈꯜꯗꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯏꯁꯥꯗ ꯁꯣꯛꯄ ꯍꯦꯜꯊꯀꯤ ꯃꯇꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯇꯧꯕꯗ ꯋꯥꯈꯜꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯋꯥꯈꯜꯅ ꯂꯣꯏ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯋꯥꯈꯜꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯪꯒꯤ ꯍꯦꯕꯤꯠ ꯑꯐꯠꯇꯕ ꯂꯩꯔꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯦꯟꯖ ꯇꯧꯔꯅꯤꯅ ꯍꯥꯏꯀꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯅꯤꯡꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯂꯩꯔꯝꯕꯗꯣ ꯋꯥꯈꯜꯗꯣ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯐꯠꯇꯕꯗ मङा हाइजरके एक्सपेंस चटकनी हाइको मरमदी मंगल ग्रह मार्स से 8 हाउस द लेको अदुदुना नंगोंद एक्सपेंस चटपा अदगी खंगौदना पैसा से लागासु पैसा चटखिबगुंबा अदुमाय तव पैसा चटपजे करम मौंग चटकनी हार कान नंग पोट हेन लैथोबगिदि ओइररोय पोटचे मीना अहोंगना लैबे याव पोटचे मीना तांगना योंजलपगुंबा अदुमाय तव एक्सपेंस चटखिबा अदुमाय लाकनी को नंग खितंग चेक्शन बियो अदुगा सिदासु हाइबिदिको हेल्थ की मतांग खितंग नुंगायरोयना नसादा एनर्जी लो होइबा अदगिदि ब्लड रिलेटेड इशू लाकपगुंबा को अदुमायना तवरकनी अदुना यामना खितंग चेक्सिनदि चपियो हेल्थ की मतांग को अतै थोदोपा लैते अदुगा अहुम सुबदा नंगना वा ngangbada खितंग तपना nganगोना हाइको नंगना खरा ताथि ताथि nganगोरगदि अदुदुना खंगौदना मीना येकनाबो ओइकिबा याइ हाइको अदुगा मरी सुबदा लक लैतारगसु थबकी मफमदको नंगना लक फना लैतारगसु खितंग मिसअंडरस्टैंडिंग यारपय अदुदि सिदि माइनर नेको थोदोपा कछु लैते अदुगा अरोइबदको थबा अमा तवो मतमदा हाना खंथदना तवगनो हाइको हाना एनालाइज तवबियोना हाइको मुन्ना हाना सिना फै फते फजना खलगा तवबियोना हाइको अदु नत्र तारगदि था मयाई चलकपदा नंगोंदा वाखल वारकप यायना हाइको सिसिना अफबा मंगा फतबा मंगा नेको जि धनु राशि गैन हाजगिबदो चुम्ब्रे यंबियो सेप्टेम्बर तागिनी अदुगा आई राशिफल दो नोंनि लेरगा सोयदन थागत चरके मैम मथंगी राशि सिना मकर राशि को मकर राशि सेप्टेम्बर था 2026 किनी
5 major event ko afaba manga phattaba manga tholakadaba chap mane graha gi matung ni yangjarakpani aduga Rashifal di ai soida nongni lera thagat charke sisina prediction ni ko kai kai tholokpa yai habdo adu ma haijarake Makar Rashi gi ko ahan bada afaba manga na haijarake afaba ahan baje sanga Mercury ga se 8th house ta layeba ko aduna maram nang je thijan humjan bagi maram da aduki matik skill do laini ba लाइक मत पाबरगसु हेन नंगोंद थिजन ब खोप तौद हेन हईब नंगना अदुमाइना को अदुमाइना ओय अदुगा अनिसुबदा पैसा लाकनी को पैसा लाकपसे कमाइना लाकदेना हारा कांद नंगी इनकम दुदि लाक्सरगसु थबक तवरगसु हाना मीना पुगियो पैसा खंगौदना सिंगपगुंबा हेक पिरअगे हाबगुंबा रिफंड तौरपगुंबा अदुना मरम ओरगा पैसा हेन लाकपको अदुमाइना ओय अदुगा अहुम सुबदा सिसिना बिजनेस तव कारबार तव इचिना वइनी को कारबार तव से अदुकी मतिक कानै मरमदि मार्च से मंगल ग्रह से 7 हाउस त लैदरे को अदुना मरम काना हेना मार्केट की मरम न खंगपा अनोबा कस्टमर फंगपा बिजनेस एक्सपांड तव अदुमाइना तौरप याय अदुगा मरी सुबदा सक्सेस ति लै हाय को सक्सेस ति कमाइना लैगा का सेक्रेट तव मरमदि थबक मफम दमा ओइतारगसु मया मांगदि नंग तौरि पोतो थागतरगसु नंगी सेनियरना तुमिना मनुंग द थागलपगुम नंगोंद को अदुमाइना ओय सक्सेस ति लैको अदुगा मंगा सुबदा नंगी वांगांबा हाइबा अमदि थिजिनबा हाइबदुना मर प्लानिंग दो अदुना मरम ओरकांदा नंगी येकनाबा दुगु नंगना माइथिबा पिवा ngamgani na haiko sisina मंगा सुबनी अदुगा फत्तबा मंगा amga हाइजरके फत्तबा मंगा से सिदना अमु कइनोदा लाइको मार्च ना मंगल ग्रह से अमरमदा फै 7 हाउस ता लैबिजिको अदुगा अमरमददि अमु फत्ते फत्तबसिना कइनो हायरकांदा नंगी पार्टनर हाइबदी बिजनेस की पार्टनर ओबियाय अदि रिलेशनशिप त लैबिया अदि लुहोंग खोंदोंग बद ओरसुको अदुदुदा पार्टनर की मरकता कितंग मरै संधानबा अदुमाइन खना चैनबा यारकनी ना हाइको अदुगा हेल्थ की ओइनादि खरा कइनो तौद्रेन खरा नुंगाइत्रेको लाइहौ याम तोइना तौबगुंबा अदुमाइन तौबा याय हेल्थ की ओइनाको हेल्थ की ओइना कितंग नुंगाइतबा लै अदुगा अहुम सुबदा यामना इंपोर्टेंट ओइबा पोट अमा हाइतारे पेपर अमा डिले हेक्का तौगिबा अदुमाइना तौबा याइको मरमदि थबक मक्ता हाइदोरकपगी चेस ओइरगा नंगी दि कितंग डिले अमु चतखिबा अदुमाइना स्टक तौर लगिबगुंबा अदुमाइन तौबा याइको अदुदुना यारिगै डबल चेक तौबियोको तौब मतमदा अदुगा मरी सुबदा वखल दि कितंग नुंगाइते मंगहा खरा नुंगाइरोय अदुगा नंगी पुल्लिबा फ्रेंड सर्कल दा नंग ट्रस्ट इशू यामना लैगनिको पाकना थाजा रोय नंगी पुल्लिबा नमानबा अदैदि पुल्लिबा कोलुप हाइतारेको अदुदा अदुगा मंगा सुबदा पैसा सादोकवा मतमदा चेक्शन बियुना हाइको मसक खंगनबा मीदना हेना पैसा पीगनु हाइको पैसा सानतोअगसु नंगी लुना तिनबा मीदो अदुददि पाक सानतोकनु ना हाइको कितंग नंगदि खरजे थाजाबा पाक हे कौनदबगुंबा खितंग कोइनबा लैदनको मोइदो ओइना पैसादो सानतोनिगसु सानतोपियो हाइको मरमदि फाइनेंशियल रिस्क खरा लै हाइको नंगना याम का हेना पामजलुरगदि रिस्क लैना हाइको सिसना मकर राशिगिनी अदुगा आई सोइदना आई राशिफल दो अदुदा इन डिटेल्स ओइना आई नोंनि सिदा थागतचरागे मैम मथंगी राशि कुंभ राशि को कुंभ राशि की जो सेप्टेम्बर था 2026 की 5 मेजर इवेंट निको थोलकदवा अफब मंगा फत्तबा मंगा हाइजरके अदुगो राशिफल की ओइना आई नोंनि लेरागा इन डिटेल्स थागतचरके सिजु चमाने ग्रह की खोंसकी मतुंगिना यंगजरकपनिको कुंभ राशि की ओइना अफब मंगा अहानबगी हाइजरके कारबार तौबगी यामना फैको अदुगा लाइक मक्ता स्टूडेंट मक्ता ओरगसु नथंदा तौगनु हाइको थबक तौबा मतमदा कारबार मक्ता तौरगसु नथंदा तौगनु कोलैबोरेशन तौबियोना हाइको अदुदगी हेना अनौबा मी खंबा हेलकनी अदुगा प्रॉफिट लाकपा हेलकनीना अदुगा अनि सुबदा नंगी येकनबा लैरगदी कशु वावरनको कशु अकीबा फावगनो हाय मरमदि येकनबा गैदो नंगना लोइना माइथिबा पिवा ngamgani हाइको लीगल की मैटर ओइगेरा कोर्ट की ओइगेरा अमबो ओइगेरा को अदुगा अहुम सुबदा हदकी थाजे सिदैसिदा यारगदी मिमांग थोकपा थबक तौबियोना हाइको अफबदा हेना नंगोंदा फेम लाकपा अदुमाइना ओइगनी हाइको अदुगा मरी सुबदा हाना लैरंबा पैसा नंगना पुसलुबो ओइगेरा लोन सिंगबा ngamdabo ओइगेरा अदुगी पोतो सिंगबा ngamani अदु पैसादो लैरिङैदा सिंगतोपियोना हाइको हदकी सेप्टेम्बर थासिदा पैसादि लाकनी तौगदबो अदुदुना हाना लैरंबदो नंगी एक्सपेंस सिनद्रिङैदा हाना एक्सपेंडिचर चत्रिङैदा हाना नंगी लोन सिंगबदो अदुदो ओइना सिंगतोपियोना हाइको नसादा थादद्रिकान्दा अदुगा मंगा सुबदा सिसे यामनजु फजेको
ꯅꯪꯅ ꯂꯧꯔꯤꯕ ꯀꯃꯤꯠꯃꯦꯟꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯃ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯕꯨ ꯑꯣꯏꯒꯦꯔꯥ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯕꯨ ꯑꯣꯏꯒꯦꯔꯥ ꯊꯕꯛꯀꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯄꯣꯠꯇꯣ ꯆꯨꯝꯃꯦ ꯍꯥꯏꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯃꯤꯒꯤ ꯋꯥ ꯇꯥꯗꯕꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯐꯕ ꯃꯉꯥꯅꯤ ꯐꯠꯇꯕ ꯃꯉꯥ ꯑꯃꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯐꯠꯇꯕꯁꯤꯅ ꯀꯩꯗ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯔꯛꯄ ꯅꯪꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯏꯁꯦ ꯅꯪꯅ ꯏꯅꯤꯃꯤ ꯅꯪꯒꯤ ꯌꯦꯛꯅꯕꯗꯨꯗꯒꯤ ꯅꯪꯅ victory ꯑꯣꯏꯅ ꯅꯪꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯈꯤꯇꯪ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯕꯀꯣ ꯃꯣꯏꯗꯒꯤ ꯌꯥꯔꯒꯗꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯥꯔꯒꯨꯃꯦꯟ ꯀꯩꯀꯥ ꯃꯔꯩ ꯌꯦꯠꯅꯕ ꯈꯣꯠꯄ ꯇꯧꯕꯤꯔꯨꯅꯨꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯍꯦꯜꯊ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯌꯦꯀꯣ ꯄꯥꯔꯠꯅꯔꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯥꯔꯁꯁꯦ 6 ꯍꯥꯎꯁꯇ ꯂꯩꯌꯦꯕꯀꯣ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯅꯁꯥ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯅꯁꯥ ꯉꯝꯗꯕ ꯀꯔꯤꯗ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯍꯧ ꯍꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯏ ꯃꯊꯣꯛ ꯑꯃ ꯈꯪꯗꯕ ꯅꯥꯕꯗꯣ ꯑꯗꯩꯗꯤ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯏꯟꯖꯥꯡꯃꯛꯇ ꯁꯦꯝꯕꯗ ꯑꯣꯏꯔꯒꯁꯨ ꯈꯪꯍꯧꯗꯅ ꯊꯥꯡꯅ ꯍꯦꯛ ꯃꯆꯥ ꯃꯆꯥ ꯁꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯑꯦꯛꯁꯄꯦꯟꯁꯁꯦ ꯆꯠꯀꯅꯤꯕ ꯑꯦꯛꯁꯄꯦꯟꯁꯁꯦ ꯅꯪꯉꯣꯟꯗ ꯆꯠꯂꯣꯏ ꯍꯥꯏꯀꯣ ꯑꯦꯛꯁꯄꯦꯟꯁꯁꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗ ꯆꯠꯀꯅꯤ ꯍꯥꯏ ꯄꯥꯔꯠꯅꯔꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯆꯠꯀꯅꯤꯅ ꯍꯥꯏꯀꯣ ꯀꯩꯅꯣꯁꯦ ꯑꯦꯛꯁꯄꯦꯟꯁꯁꯦ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯁꯨꯝ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯁꯨ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯥꯌꯣꯛꯅꯕ ꯁꯤ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗꯦꯂꯤ ꯂꯥꯏꯐꯀ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯨꯒ ꯄꯨꯂꯞ ꯊꯦꯡꯒꯥꯏꯅꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯋꯥꯕ ꯏꯁꯥ ꯁꯣꯟꯊꯕꯀꯣ ꯑꯗꯩꯗꯤ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯀꯣ ꯁꯤꯁꯦ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯀꯨꯝꯚ ꯔꯥశꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥశꯤꯒꯤꯁꯨ ꯑꯩ ꯏꯟ ꯗꯤꯇꯦꯜꯁꯇ ꯔꯥꯁꯤꯐꯜꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤꯁꯤꯅ ꯊꯣꯛꯂꯛꯀꯗꯕ ꯃꯉꯥ ꯑꯐꯕ ꯃꯉꯥ ꯐꯠꯇꯕ ꯃꯉꯥꯅꯤꯀꯣ ꯃꯊꯪꯒꯤ ꯔꯥశꯤ ꯑꯔꯣꯏꯕ ꯔꯥశꯤꯅꯤꯀꯣ ꯃꯤꯅ ꯔꯥశꯤꯒꯤꯁꯨ ꯁꯦꯞꯇꯦꯝꯕꯔ ꯊꯥ 2026ꯀꯤꯅꯤꯀꯣ ꯊꯣꯛꯂꯛꯀꯗꯕ 5 ꯃꯦꯖꯔ ꯏꯚꯦꯟ ꯀꯣ ꯑꯆꯧꯕ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ ꯃꯉꯥ ꯐꯠꯇꯕ ꯃꯉꯥ ꯍꯥꯏꯖꯔꯛꯀꯦ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯔꯥꯁꯤꯐꯜꯗ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯣꯏꯅ ꯅꯣꯡꯅꯤ ꯂꯩꯔꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯤꯅ ꯔꯥశꯤꯒꯤ ꯑꯐꯕ ꯃꯉꯥ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯃꯤꯅ ꯔꯥశꯤꯒꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯤꯛ ꯐꯦꯁꯇꯁꯨ ꯂꯩ ꯁꯅꯤꯒꯤꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯂꯥꯛꯄꯁꯨ ꯎꯗꯦ ꯑꯗꯨꯒ ꯂꯛꯁꯨ ꯑꯃꯨꯛ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯐꯕ ꯃꯉꯥꯁꯦ ꯀꯩꯗ ꯑꯐꯕ ꯃꯉꯥ ꯍꯥꯏꯔꯒꯗꯤ ꯑꯃꯗꯤ ꯌꯥꯝꯅ ꯐꯩ ꯃꯤꯅꯗꯤ ꯍꯦꯟꯖꯟꯕꯗꯤ ꯉꯝꯃꯔꯣꯏꯀꯣ ꯅꯪꯉꯣꯟda ꯃꯤꯅ ꯇꯧꯁꯜꯂꯛꯄ ꯍꯦꯟꯖꯜꯂꯛꯄ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟda ꯍꯥꯏꯗꯤ ꯃꯥꯡꯗꯁꯨ ꯇꯧꯔꯛꯄꯗꯣ ꯃꯣꯏ ꯃꯁꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯜꯂꯅꯤꯀꯣ ꯑꯗꯨꯝ ꯃꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯍꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯁꯤꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯐꯕ ꯃꯉꯥ ꯑꯍꯥꯟꯕꯗ ꯁꯤꯗꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯌꯦꯛꯅꯕꯗꯒꯤ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤꯅ ꯍꯥꯏꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯄꯩꯁꯥ ꯁꯤꯃꯗꯤ ꯑꯗꯨꯝ ꯐꯔꯦꯀꯣ ꯄꯩꯁꯥ ꯍꯥꯟꯅ ꯄꯜꯂꯒ ꯂꯩꯔꯝꯕ ꯄꯩꯁꯥ ꯔꯤꯀꯣꯕꯔꯤ ꯇꯧꯔꯛꯄꯀꯣ ꯔꯤꯀꯣꯕꯔ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯔꯤꯀꯣꯕꯔ ꯇꯧꯕ ꯄꯩꯁꯥꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯤꯡꯒꯗꯕ ꯂꯩꯕ ꯁꯤꯡꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯗꯁꯨ ꯄꯨꯔꯥ ꯄꯤꯛꯅꯦ ꯍꯥꯏꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯦꯁꯁꯦ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯁꯨ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇꯁꯨ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯇ ꯂꯩꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯌꯦꯛꯅꯕꯅꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯇꯧꯒꯗꯕ ꯅꯪ ꯄ꯭ꯔꯗꯛꯇꯤꯞꯇꯤ ꯌꯥꯝ ꯑꯣꯏꯅꯤ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯊꯣꯔꯛꯄꯗ ꯊꯕꯛꯁꯦ ꯑꯃ ꯇꯧꯔꯒꯁꯨ ꯍꯦꯛ ꯄ꯭ꯔꯣꯐꯤꯠꯇꯤ ꯌꯥꯝꯅ ꯂꯥꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯤ ꯌꯥꯝꯅ ꯂꯩꯅꯤꯕꯀꯣ ꯑꯗꯩꯗꯤ ꯅꯪꯁꯦ ꯋꯥꯔꯒꯁꯨ ꯅꯁꯥꯅ ꯊꯟꯅ ꯃꯣꯇꯤꯚꯦꯠ ꯇꯧꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯑꯗꯨꯗꯤ ꯂꯩꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯤꯅ ꯔꯥశꯤꯒꯤ ꯑꯐꯕ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯏꯁꯇꯨꯗꯦꯟꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯄꯥꯛꯄ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯄꯤꯅ ꯍꯥꯏꯀꯣ ꯀꯩꯒꯨꯝꯕ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯔꯤꯖꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯗꯤ ꯄꯤꯅꯤ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯃꯤꯅ ꯔꯥశꯤꯒꯤ ꯏꯁꯥꯅ ꯏꯁꯥꯗ ꯂꯣꯏ ꯂꯩꯖꯕ ꯍꯧꯖꯤꯛ ꯁꯅꯤꯒꯤ ꯄꯤꯛ ꯐꯦꯁ ꯂꯩꯇꯥꯔꯒꯁꯨ ꯏꯁꯥꯅ ꯐꯖꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯆꯠꯂꯒꯗꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯟꯇꯔ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯐꯠꯇꯕ ꯃꯉꯥ ꯑꯐꯠꯇꯕꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯨ ꯆꯠꯀꯅꯤꯅ ꯍꯥꯏꯔꯦ ꯃꯥꯔꯁꯁꯦ ꯃꯪꯒꯜ ꯒ꯭ꯔꯍꯁꯦ 5th ꯍꯥꯎꯁꯇꯁꯨ ꯂꯩꯔꯦ ꯅꯪꯅ ꯊꯕꯛ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯨꯔꯅꯨꯀꯣ ꯏꯟꯚꯦꯁꯇꯤ ꯌꯥꯔꯤꯈꯩ tꯧꯕꯤꯔꯨꯔꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯦꯚꯤꯡ ꯑꯣꯏꯅ ꯇꯧꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯔꯤꯛꯁ ꯂꯩꯅ ꯍꯥꯏꯀꯣ ꯅꯪꯅ ꯄꯩꯁꯥ ꯁꯥꯟꯇꯣꯛꯑꯁꯨ ꯄꯩꯁꯥ ꯃꯥꯡꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ
ꯔꯤꯂꯦꯁꯟꯁꯤꯞꯁꯤꯁꯨ ꯑꯃꯨꯛ ꯈꯔ ꯐ꯭ꯔꯤꯛꯁꯟ ꯂꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯏꯒꯣ ꯂꯩꯅꯅꯤ ꯑꯗꯩꯗꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯕ ꯃꯔꯩ ꯌꯦꯠꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯁꯤꯗꯁꯨ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯄꯥꯛ ꯂꯩꯇꯦꯀꯣ ꯋꯥꯈꯜ ꯋꯥꯕ ꯉꯁꯥꯏ ꯏꯁꯥ ꯁꯣꯛꯂꯛꯄꯗꯩ ꯋꯥꯈꯜ ꯈꯔ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯑꯅꯝꯕꯅ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛꯁꯤ ꯌꯥꯝꯅ ꯄꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯅꯁꯥꯗ ꯗꯥꯎꯠ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯟꯖꯥꯟꯅꯕꯀꯣ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯂꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯒꯠꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯇꯨꯝꯕ ꯌꯥꯗꯕ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯅꯨꯡꯗꯥꯡꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯜꯂꯒ ꯇꯨꯝꯅꯤꯡꯗꯕꯗꯣ ꯄꯨꯔꯥ ꯃꯨꯠꯊꯠꯂꯒ ꯏꯁꯥ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯀꯣ ꯁꯤꯁꯤꯅ ꯃꯉꯥ ꯁꯨꯕꯅꯤ ꯑꯗꯣ ꯃꯤꯅ ꯔꯥꯁꯤꯒꯤꯁꯦ ꯍꯣꯏ ꯄꯤꯛ ꯐꯦꯁꯄꯨꯗꯤ ꯑꯣꯏꯌꯦꯕꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯅꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯟꯕ ꯐꯦꯁꯅꯦꯕ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯛ ꯈꯨꯔꯨꯝꯃ ꯇꯧꯕꯤꯌꯨꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯅ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯋꯥꯔꯦꯅ ꯍꯦꯟꯅ ꯄꯨꯔꯥ ꯀꯩꯝꯇ ꯇꯧꯗꯕꯤꯗꯗꯤ ꯂꯩꯊꯣꯛꯄꯤꯔꯨꯔꯅꯨ ꯑꯗꯨ ꯋꯥꯕ ꯀꯣꯛꯅꯕꯩ ꯀꯥꯎꯟꯇꯔ ꯇꯧꯅꯕꯩ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯅ ꯈꯣꯠꯄ ꯌꯦꯡꯊꯣꯛꯑꯒ ꯈꯨꯔꯨꯝꯊꯣꯛꯑꯒ ꯑꯗꯨꯝ ꯐꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ